Thaknanaba Esing gidamak ngarang July gi tang 15 Sagolsen numitta Amnesty International na phongdorkiba hanggoiningai oiraba pau amada Libyan detention camp ta leiriba migrant singbu namja namtheknabagi thong paktakna chathabagi pibam uba fangle haiki mafamduda leiriba nupi singbu thaknanaba aruba ising chananaba chak amadi amangsang natraga irujafam changnabagi damak masa phawba lalonba tari Mafamduda leiriba migrant amana makoigi leiriba awaba phibam adu Amnesty International da phongdorakiba matung inna mafamdugi guard singna thaknanaba ising natraga mottaba phamungda tumninglabadi makoigi apamba pigadabani haibagi phibam nupi pumnamakta thamme Amnesty International na chahi 13 dagi chahi 50 fawgi manungda leibi migrant amadi refugee nupi punna 53 da wahang pahum chathakibada tujunglaba wafam sing asi khanglakhibane Makoising adu ayambana Nigeria, Somalia amadi Syria dagi oi. Wahang pahong phangnakiba laibak thirabi nupi sing adu kem adu dagi senthorakhiba ngaktani. Kem sing adu da lairibi miro labi nupi kyabu makoina toina namja namtheknabi bakhak natana kem adu da lairiba pikliba nupa macha sing phawbada saram chatchathabagi phibam lei haiba phongdokhi. 2017 dagi hauna thengnarakhiba miyoiba khunai wangmagi chatnabida mafam aduda phuba torture tawba khak natana chananaba chinjak thakpa yaba ising amadi tangai fadaba masa sengdoknaba mafam phawba watpagi pawdam kya leirakli European Union na selgi mateng pangliba Libya gi Coast Guard singna sahi asigi June phawbada miyoi lising 30 muk faduna Libya da hanjin hanke Report amagi matung inna miyoi lising 35 adugi manungda miyoi lising 600 kemsing aduda thajen ki hairi Amnesty International gi matung inna masing asi singnaningai oi Libya 1951 da ningthau panba independent kingdom oiki adubu Myanmar Gaddafi gi liching makhada Libyan army na 1969 da military coup amada matamdugi ningthau bu lokthokki amadi Gaddafi na panba haurakhi 2011 da Libya da civil war thoktuna Gaddafi bu mihathina hatkhi makha taba oina Libya da the House of Representatives na Tobruk sta amadi General National Congress na Tripoli paishankhi UN gi lamjing makha da chathakhiba peace talk matung inna Tobruk amadi Tripoli government na 2015 da punna Government of National Accord semkhi 2014 dagi haukiba ani suba civil war da Libya Tobruk amadi Tripoli government khaknatna atopa tribal amadi Islamist lalhoba kayagi makhutta machet kaikhi khwaidagi maru oiriba Tobruk amadi Tripoli government nabudi 23 October 2020 da permanent ceasefire budi lauthokle adubu lemhoriba lalholuk macha singnadi lepa leitana irang sagatle Haujik Libya da tongan mana haron kangbu kayana machi pali. Hairi ba kangbu kharana migrant natraga refugee camp singsu question bayawi. Haujik Libya gi mafam kayada sa lan thokpana tangdu leita bagi phibam leitre. Security unstable oi. Mafam khudingi terrorist attack, kidnapping amadi makhal khudingi crime tattana thokle. Libya ga tainaba Algeria, Niger, Chad amadi Sudan ga tainaba border area singdadi phibam si amuk hena aruba oiri. Haujik fawgi oina Libya asi safe country natabana European lawmaker singna European Commission da makoibu selgi mateng pangba lepana phare haibagi wafam thamkhiba leire. Ason babu tuhatpa akanbada nonjabagi lamchat asi anobadi natte. Adubu khangba ngamdraba miyamna ninglakpa matamda thokiba civil war na mafamdugi paliba sarkar budi khudakta onthokpa ngamle laibak thiraba Libyan migrants amadi refugees singidamak thamoi shokna nungaitaba fawi makhoi gidamak thongni jaba natna upaidi leite makhoi gi yengnabada yamna henna safaba phibamda leiriba aikhoina isagi right amadi responsibility bu munna khangmina duna haujiktagi section minasi amadi tungi mirol gidamak henna phaba khunai ama semgat minase Libyan singidamak thongni biyo like amadi dislike adomgi apambani adubu video asibu link oina share tobiduna mayam khangminabada mateng pangbiyo
वारे खल्लिबा कनागुंबा अमदा लिबियन माइग्रेंट अमदी रिफ्यूजी सिंगी तमथीरबा फिबम असि खंगलकपदा मसागी लेजरिबा खरा अदु हेन्ना ममल लैना लौरकपसु याय मित्येंग ताबिरिबा पुम्नमकपु थागतचरी।